Kuki Jogi Lupamo Riba COTU Maikei Ngasisi Torbung Rom site Makoyoba Choba Mifamama Pangthokkadori Karigidamakta Hairagadi Maitei Singna Buffer Zone Lansinaba Honor E Haibana Chimba Maral Sira Gardani Aduna Masiki Madame the Suko Minasu Fondori Wafons Buffer Zone asi Tasenamaki label later Asembadu Kavan Bureau Hyper from the Niosa Torbungda Landa Kiba, Adu Matunda Muko to Namogi Press Solpa, Adu Matunda Mungasi Dana Fondori. Masi Kamine BI Masigi Todokshin Habatarosa. I fast my committee on travel unit COTU is the travel body concept money. Makoina, Akoida Manipur, Masiki, Magi, the National Highway, the free movement, only have a matam, I didn't know way. Disam to have a high body sing is no way surrender to Roy, Adoga Manipur, the city to we are separate messages and Pedro was minor. I Maggie label land, Dum Tony hide in a high but stout Jauna. Logi Mayok Wang Matamda, Governor Ruli Makada were to Legaxing Makada Moimatak, the action of the load of the Labani. I do the high body is in a sue, Nasai Haribo, Nasai Mokoisi. Makoisi Kanano, Hibakanda, Mayam Loima Kangari to me, Masiki Makoki Beking da, Cookie Fly Piper, Mayamalai, Cookie Fly Piper, Sinsikanano, Barasakana, Lincoln Bar, Sakana, Tolopira, Tambakanguni, Hiba Mayam City, Yamatam, Dangasagi, Labor, Posing, say, Masiki Irang, Horiba, Logi Mayok to Wangangiba, Aduga Lam say Agini, Atopasang Biaro, have seen the constitution, Yavanati, National Highway, have seen. Community im tagi border na ti masi mayam puna makini hai na high court supreme court ai banale mas tauro phauda ki haibiri duni magi president lak pamatu ki numidang dumak da uyung phokta nomai kapsalai haiba madrai du da operation chathaba leibra leite somla kanda torbung da aduk kamna nomai kaptha da bom kaptha da toriba du manak da security force leiri bani adui mathang da operation chathaba leibra leite muigi mi phabra phade makhoi gi mathak action lobra lobde Adugi Tayonabada, Nongala Kanda, Akoi Haiba, Akoi Maitation in a Taba, area Dugi, Nakanda Labor, Chingda, Akoi Yam Labo, Indiagi military, Aduga Magi, Gari Singh, Aduga Magi, Mayama Makoki military exercise story though. I think Madu Torbung the Torobana Traga, Cookie, Kulai Pipe, Mayam Singsil Lady area, Singsida, Taubra, have you told Rishika, you know, I can't only with the machine no motion, I even say. Tasengna sige pose coordinated attack ni aduga ngasagi India military aduga labor forces na maitai singda akoi India gi army natra military haiba se akoi yamna powerful oiba anytime the operations athabagamba nogi nasak intimidate tawba nakoi access ma piri ne ba nakoi se laiba nakoi se loima question laga thamabani akoi gi labor forces na anytime da nakoi se khalla phara ga nogi natakta India gi lo sathabangami Kukina imitation the Landara so operation imitation the Togani, high with the Hana the Gihona, Koi Tamna Pokida, Mapam the Kukina sing the no wake up Tarakwa, operation at Tapaka Toba, Hyber Mayam sing Sahi and is the Torah posting say Queen Mayaction now. Akoi Manipuri publishing Marina imitation now, Mayaction the Kangba Machangi, Simna Kaki incident Amakagi and Gamukok Tokiba, incident Aduga Mohibanata with the Masigi. Whole mayam since my population set Tampak, the Loibo Hoidera Kanda, Akois jail the Tamaga, I cois him Akoina, the saying the bargain towa, a no shit of roy and a moina palm zeriba lana sea organized over that, moina pambo objective color labor, posting a door, Pangana Bagida Akois, Pura Koshalaga, Cookie Lala wishing the Akoima to attack a turn whenever. Aduna, Masiko two warriors, two Mogi, Kanogi, Akogi cookies, no council warriors, two. Labor, Mayam, Cookie Lala wishing says a Guhati the Pungi, Mipamda, Cookie Lala wishing asna, Cookie MLA, Cookie Civil Society, most Lani and Moina, Warep Loro Matunda, Barasakana, Haiba Cookie Lala wishing say, Moina representative Naharaga, Amok shoes extend to Greneva. Other Maduna Taidi, the saying Akumayam, the Kauri, see, me Torbung the Ihana, my tasting the attack Tokiba, me listening him at the Yaukiba Kulai Paiba. Uniform set for Singdo. Akoi in the Mayam cover the Sangai Express the Pongra Dunima Koise, Akoi you, Akoigi, in the government of Waris Hanadro Labor, shoes and a river cookie lalo wishing deputy commander, nothing but Yaure has an Akoi cover the Pongri to never. Although more you attack action low labor,
moigi mathak NIA panba lebra moigi mathak ta to kem leiti dana masina tai sine masigi mayam singsi yenga kanda khoi gi doctor amana x-ray da talau yema matam da laina loi haibu tumaina thoi ba symptom mayam sisina tai ba se taseng na haibu irang se Delhi na design to ba aduga organize to ba aduga maitai mayam si khoi lakanda to ba adumba akhoi amuktang akhoi gi Manipur gi ngakadori ba maitai singi saru sarang chi amtang thude ke na to ba aduma lan gi design amani and cookie du de arai bane heba cookie du di anytime nahan gi hairok ta toriba military gi training moi na operation sathari du maina chingi area sinda maitai da nomai kapthare hai ba chingi area singi yam chawbu na te madugi area singdu da makoi na phajana operation satharaga nomai kaphan da ba pha ba da ngamgoda ba poni adu masi se kaimta na te cookie sing si di khulai ni heba sigi posi miyam na khangba ma change cookie sing si di cookie khulai pai ba sing si di Bharat Sarkar gi oiba khulai ni nomai karam kanda kakani nomai karam kanda thingani hai ba sidi Delhi dagi sanaba operation ne ba aduna ni election tawringai matam da thani nomai amta kapri do aduna ni president rule lae governor rule lae haira kana nomai amta kapta na thammi se moina karam kana nomai kapta dagi hai ba sigi control se Delhi na pai aduna aina ga sai hajari baduni amu protest okselakani national highway thingbe abro population of ai lamsi koina sigi lamsi ai demand ama separate administration na ta UT phangri bhawba atoba community ma sangbu yaroi habisi atoba india ma hum kaida lege ba Bodoland Territorial Council tan babu oiro Gurkhaland tan babu oiro nagi Chhattisgarh tonga bi state even Telangana tan babu oiro Telangana da leiba akhoi gi population sing Andhra people mayam sing loibak mai thana hatna moid attack toraga Telangana phangri bhawba ni changbu yaroi haba leite ba aduna mase masigi violence hai masi ngasai haiba akhoi Manipur se divide and rule tawna bui damakta design to pot abani haibasi madugi photo gyan taradi kaidobogi hairokta operation tawri no ido gyan adum tane ba masida miyam na confuse tawroi ba kaidobogi akhoi gi Torbung da attack tawko matamda Indiana military achaubo pot amana makhoi mathakte action tawdri no haidi kaidowai tawtoino aduna mayam siji pura pose gyan tamina ba ma changi haiba kanda masigi posi pura khangagadi akhoi cookie se akhoi ne yekna boina lawroi adumba cookie Manipur gi poda thajadaba Manipur gi tongan ba separate tani haibisi Bharat Sarkar ga leimina ba khutpu amani hana separate administration se kana tali haiba sugi leiba organization tali natro ado hojikna su na taba organization cookie khulai pai ba maya ama leire na haibigi warini adubu tasengna masigi Manipur divide to godawni Manipur violence re saruk yari siti organize eba kangbu di sugi kangbu singchini su na taba kangbu du di kona makoi marumda operate to ba du ma force amani aduna ihan han bada Bharat Sarkar Manipur gi miyam da aikoi lan asi the saruk yaude akoina design to banate aikoina law enforcement to wi haibasi proof oina to gi haibi taragadi ihan han bada Manipur da magi ngasagi disarm to ba ai khulai pai ba logi mayak lei ba khulai pai ba kangbu sing asi disarm to rakanda makhoi sing asi tungdu leita leina na bagi policy ma change adubu Bharat Sarkar cookie lalobu sing si shudu continue to raga lalobu sing asi makhoi na ngani haiba taragadi taseng na hana dei chathareiba makhoi gi na sanariba drama divide and rule do makha adum chakhage haibani aduga akhoi gi samna haibada cookie lalobu sing mathak action tawne na changuni shu leiba kangbu do tholokani moi nongmai kamna roi na mu leina gini aduna masigi posigi marum se isa tongan ba mayam ama leiri haibasi akhoi Manipur gi praja khudimangna khangba ma changi aduna hadak akhoi gi si wai khemsana magi kanoda akhoi gi ukhul site ta litan area da relief camp da satpa matam da leiba relief camp gi mi mayam singchuna magi thamoida amuk hanna tampa ka saning bagi imphal da haning bagi moi awan halakni bagi kashuk maduide enmity natraga ude mamdi tampa ta leiba miyam su Moreda hanba pami Shoshampu da hanba pami loin ma hanba pami tapakta leiba cookie singsu hanagi cookie singsu halakpa pame ba adu ngasagi masi hanba yaro na bargain tawrisi kanana no cookie khulai pai ba singsine ba cookie khulai pai ba singse neutralize tawdri bhawba moisi logi matungina makhoi si tawdri bawdi masi irang se dum leine ba adu moi du support tawdi kanano ba Sarkar support taw leire tolopi leire
kanana peaceful laktoino aduna akoina miyam gi mausilaga Delhi Maitei Coordinating Committee na under Prime Minister da memorandum pibada maruiba point ahum hairibase IDP mayam sing both Manipuri cookie amadi akoigi Maitei sing se mai mayum da halanba dignity amadi security yawn halmasi ba sakagi daita oigedawni haibise mahaire ani subada masigi pose ohenge haiba taragadi akoigi Indian state sponsored militant under suspension of operation tolo pidana pasha pidana asan rifle game sadana moi punna leminadana leiba magi sugi leiba policy haibidi India gi as a part of the state na magi counter militancy samna haibada atop community mayam sing se counter tawna bagi damakta pasha pidana tolo pidana thamliba sugi lalobo sing se masigi policy se left bok irang se dum thokane haibidi kuki singna ji khale kuki su kangbu singna khale akoi de bar sakagi lanmi singna support tawre akoi maning da backing leire aduna akoi any time Maitei sing de attack tawbuda Maitei singna kai dogdoino akoi de Torbung de attack tawrasu hamna phana army na moi mathakta operation satha dobo leite DC office kangpok bi thugai rasu bar sakagi force na moi de action tawdobo leite Sosampur gi DC office thugai rasu police ASP te attack tawrasu bar sakagi law moi de apply tawdobo leite aduna moidi taseng na bar sarkana loyermak promote tawraga leirabanina moina di action amta lawroi habase moina gyan du tabanina moina Maitei singda hanjan attack tawba ngami bane masigi pose akoina khanga kanda kuki narco terrorism na mayamna sawbudo kuki narco terrorism du kanana protect tawi kanana nurture tawi kanana fund tawi habadudi mayamna loina khangi bodune aduna masigi root cause oiba problem se masi akoina miyam malem gi miyam da khangan daba yadre haibadagi Delhi Maitei Coordinating Committee na Indian state sponsored akoigi militant under suspension of operation sigi policy se khudak ta terminate tawna akoi demand number 2 the mayak sing na Prime Minister the Home Minister the pibida yawi aduga akoigi MLA sing BJP gi MLA Congress gi MLA akoi handa poitara mathoi muk unaba matam da chu moina haiba ngamdana leiba asengba wafam se akoigi memorandum asi piro matungda Congress ki MLA mayam singda Megasandra amadi magi akoi Tamil Ranjit aduga Tamil Lokeshwar dasu masi bar sakana design tawbani aduna Congress party ki member singda si haibiu haibase akoina hai BJP ki MLA sada unaba matam dasu si sada unaba aduga BJP ki ibomsa sri akoigi Karam Syam aduga handa akoi MLA tare nipan unaba dasu masigi lan se bar sakana design tawponi kuki lalobu sing ase bar sakana yo ingai di irang silo shaloi aduna taseng na makoina sumaina divide and rule tawda gadi akoi yaroi akoi miyam amato oina lepkani haidna lepa matam oire haidna akoi na handak memorandum akoi da hai handa ngomcha bimol da akoi MP honorable MP bimol amadi se osana jawa akoi na ngarang nahan unajabadasu oza akoi MP na masigi through da Manipur miyam na Manipur praja sing na hojik gyan tare lana se bar sakana design tawbani kuki lalobu sing je moina semgatpani aduna makoi se taseng na hana neutralize tawdraba su se hana local Lamatung da Kulai private sing the private kambu sing the individual sing da Kulai am the pahen da with the both community sing the disarm to matung da akogi Manipur the peace la kadawni aduna bar sakana kuki lalobu sing si sugi namada support tawringai di kuki atoba su da yaw do mayam du si moyi marum da protection tawdoi se haidna koina memorandum picture riba aduna masimaina MLA Congress ki BJP haiba leitana akoi noi amtang pullo aduga Manipur gi miyam na maroi na Maitei sing na nakoi si Maitei ni 1.5 million people na aikoi gi sangmai de gi lanba ngamdriba se masina aikoi economy da fracture laiba gari loilamba mayama gari chappa ngamdriba more da kaba toromba Guwahati chalamba aikoi gi mai kwai de gi waraba Maitei sing gi mayam sing anda ngasi ngana sakai torop saba du khaktan na atai di economically ta sengna wadana hidak thakpa helaktana mi shibe helaktana crime thokpa helaiba mayam singchini same time kuki sigi population dasu tasengna Manipur sahi makoina sahi chani mu sam yankhai muk lekwa sigi mogi punsirol dasu tampak ai besi makogi leibam chafam oina hingakpa adu ma punsirol lamani sigi tampak ki geography yaudana makoina sakhapa ma khunai haiba du kachu oibi yaroi maramdi makoina Mizoram fauna sappa matamda sanjel gi dalaiba amana asuke matik numin marini mangani changadori ni aduna masigi pose aikoi awaba leibam thoi haina hairibasi aikoi na mection khangba masangi aduga Manipur gi miyam sing
civil society organization sing mayam na su akoi kuki na ko de jerman na pangang da kuki sing na saving hota hojik ti makhoi bu loiba hui ngau di hui bu thi na makhoi bu loiba ba saka se akoi puna noina toriba poste tu noina tori poste akoi ma sakhange hai ba se mek seng na ba sakana la lo bu sing yokhat pa tu kuki la lo bu sing yokhat pa tu suspension operation tu aduga na khoina toriba na khui drama se khudak te lepu haidra kokomi na su ade amuko na su folks na su leiba civil society mayam singsin su satra organization mayam na su akoi bar sakada taseng na moina toriba aran ba singse akoi na khanghan ba matam oire hai wo pham je thamadi uja